Disabled Welfare Development Association at Senuna Taramathurak Suba Disabled Welfare and Development Program amak ngasi Takyel Khongbal Mayai Leikai Community Hall da pangthokkhrae Minister Oidrabasu Disabled Persons singi yaifana thabak thoramdi leptana makha tana tawkhigani haina Sengmai Assembly Constituency gi MLA Haikam Dingona phongdorokli Dharamadu ki manung channa mahiroi singh ki oiba drawing competition ama pangthokhibaga loinana wheelchair handstick hearing aids vel na chingbasu yentokhi Dharamadu ga mari leinana MLA Haikam Dingona makhatana hai mahang masana social welfare minister oiringai disabled persons singh ki oiba thabak thoram kaya paikhatba horamki jarak asida PR laksing kiba asita sena labak tibani amaromda ngasi pangthokhiba thoram ase disabled persons singh ki oinai labak kwadi ki fabani mahaki maikari ki makhatara leptana disabled persons singh ki yaifana thabak thoram kaya Higani Haki Khongbal ki sumba jaga sededa pagi Taramathui suba Disabled Welfare and Development Program ama pagi Disabled Welfare Development Association sinba adum program ama kangni matam kuira bagi tungda haidare pagi singba pagi piala matungda pagi program nung ama maloi le proba id pagi MLA moina tawdaba program mayam le promoting ngasi nong disable ki program mu yaw phangji khadi ge nungaiba amadi lai phawani na ai thamjani ga hanba former social welfare minister oina leigai matamda koi sima program mayam senla kanda disability singi moi welfare gi namta koi aduki mate koi kanogi mo koi welfare gi namta koi na phaba kan singri khonna koi kan hona jana mani dumako ngasi Madugi matungda piala matungda government sina legider matung koi MLA minister sing legider matung sina koi nong nasing program mo yaw sam tene no